ꯆꯠꯂꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯁꯨꯝꯃꯣ ꯚꯥꯏ ꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯆꯠꯂꯤꯀꯣ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯖꯒꯣꯏ ꯃꯌꯥꯝ ꯇꯝꯃꯨꯔꯦ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯨ ꯑꯃꯨꯛ ꯌꯦꯛꯑꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯥꯏꯕ ꯑꯃꯨꯛ ꯆꯠꯂꯦ ꯂꯝꯕꯤꯁꯨ ꯀꯟꯅ ꯆꯤꯜꯂꯤ ꯂꯝꯕꯤ ꯈꯨꯆꯤꯟꯁꯦ ꯁꯤ ꯆꯥꯔꯒ ꯃꯤꯗꯤꯅ ꯍꯔꯥꯎꯕꯒꯤ ꯁꯛ ꯃꯣꯏ ꯐꯖꯅ ꯅꯣꯛꯑꯣ ꯇꯧ ꯑꯝꯇ ꯋꯥ ꯐꯖꯕ ले सकता है sina maleba tumandra sina 니디 와버기 saktam 랭랭랭랭 여우래 akoy bag kam to akoy bag ꯑꯩꯈꯣꯏ ꯏꯕꯥꯅꯤꯅ ꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯂꯥꯛꯏꯕ ꯁꯤ ꯌꯥꯎꯂꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯥꯎꯔꯛꯏꯁꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯖꯒꯣꯏ ꯁꯥꯕꯒꯤ ꯗ꯭ꯔꯦꯁ ꯀꯖꯦꯡ ꯂꯩ ꯂꯣꯏ ꯂꯧꯔꯨꯔꯦ ꯍꯌꯦꯡ ꯁꯥꯊꯔꯒꯦ ꯚꯥꯏ ꯂꯥꯛꯑꯣ ꯅꯪꯕꯨ ꯉꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯦꯒꯁꯤꯒ ꯈꯥꯡꯁꯤꯒ ꯄꯨꯔꯒ ꯂꯥꯛꯏꯕꯅꯤ akoy hapa chutney ꯃꯌꯥꯏꯁꯤꯗ ꯅꯪ ꯐꯝꯃꯣ ꯚꯥꯏ ꯃꯌꯥꯏꯗ ꯐꯝꯃꯣ ꯌꯥꯅꯤ ꯁꯤ ꯄꯥꯏꯔꯒ ꯅꯝꯃꯣꯏ ꯚꯥꯏ ꯃꯥ ꯌꯥꯝ ꯆꯥꯎꯋꯦ hi toke ꯍꯥꯏ ꯑꯩꯈꯣꯏ ꯀꯦꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕ ꯆꯠꯇꯣꯏꯅꯤ ai kaino dina vlog kaise khale ꯅꯠꯇꯦ ꯑꯩꯅꯦ sina sina pumi lik em si da ꯚꯥꯏ ꯅꯪꯅ ꯈꯨꯗ ꯈꯜꯂꯦ ꯃꯥ ꯑꯩ ꯌꯥꯎꯗꯦ ꯈꯔ ꯆꯪꯖꯜꯂꯣ ꯚꯥꯏ ꯑꯗꯣꯝ ꯈꯔ ꯆꯪꯖꯜꯂꯣ ꯑꯣꯀꯦ ma six na na ho se photo 6 yore ꯚꯥꯏ ꯑꯃꯨꯛ ꯀꯨꯝꯒꯦ yare yare 6 ang labjalo 6 ang labjalo 6 ang labjalo ni ba lift tong bagine haba ꯑꯩꯅ ꯁꯤ ꯁꯥꯕ ꯌꯦꯡꯉꯣ smile ko da ka ko da ꯆꯝꯄꯜꯁꯤꯗꯤ ꯎꯠꯂꯔꯣꯏ ꯆꯝꯄꯜꯗꯤ ꯎꯠꯂꯔꯣꯏ ꯚꯥꯏ ꯑꯩꯈꯣꯏ ꯆꯝꯄꯜꯁꯦ sample WT chilling like a beggar ra 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 ground yore phare ne
ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯦ ꯕꯥꯏ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯠ ꯃꯌꯥꯝꯗꯣ ꯏꯃꯥ ꯕꯥꯏ ꯂꯥꯏꯠ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯣ ꯕꯥꯏ ꯕꯥꯏ ꯋꯥ ꯅꯨꯃꯤꯗꯥꯡꯒꯤ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯖꯥꯝ ꯆꯥꯛꯁꯦ ꯂꯩꯕ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯦ ꯐꯣꯇꯣ ꯆꯠꯂꯒꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯖꯒꯣꯏ ꯁꯥꯕꯁꯨ